Imphal East Tumukhong Moirangpuel amadi West ki Senjam Chirangda kuki militant sing na bom yawn akanba mawongda landarakpadagi khulngakliba singga akanba mawongda khut thoknaba aduda khulngakpa Meeoi ama bom budget na panbidagi shokle haire. Imphal East District Mafawdam Police Station ki manung chana leiriba Tumukhong Moirangpuel da kuki militant sing na Tabak shuduna leiba Meeoi singda akanba mawongda nongmai kapsinduna landarakibani adugi matungdagi haujik fawba tangkak naina nongmai kapsilakpa leptri sinmigi tabak shufamda bom yawn landarakraba matung ngarang ayuk anganbada amuk hanna kuki militant sing aduna bom yawn landarakibani ngasisu makhata na ayuk pong mapanrom tarakpada kuki khulai paiba militant sing aduga hanadagi khulngakpagi sem saduna leiriba maitei khulngakpa singda landarakpadagi mafam aduda khulngakliba singnasu khut handuna hujik khut thoknare Thazabaya Mafam Madagi Fangba Pau Mada, my take Kulngakpa Meeoi ama bom budget na panbidagi shokle haire. Amarumda Imphal West District ki manung chana leiba Senjam Chirangda maning thangba saruk harau thel chingdagi kuki militant singna ngarang nubidang pung 12 aduwaida bom amadi nongmai round kaya kapsilaktuna akanba mawongda landaba haurakibani mafam adugi dagi fangba pauna hai kuki militant singa landarakpa aduda khulngakliba singnasu masa ngakthok janaba khut hankibaga loinana maikai anida akanba mawongda nongmai kapnadi oirakliba fiba masida Senjam Chirangda khunja sing yum thadoktuna safugadaba mafam singda lanjanare Hujik Fawbagi Oina Kuki militant singna Maitai Kul Singda Nongmai Kapsilakpa Leptabana Maram Oiraga, Maitai Kul Ngakpa Singnasu Handuna Khut Thoknare. Hujik Fawbagi Oina Kul Ngaklipa Singi Maikaida Thoidokpa Sokapan Yawba Leitri. Hojik aina lejebo mukong masih aku di Senjam Chirang, haiba jerabu ni Senjam Chirang tu hojik pun apa amadi saya tadi hojik akan mengungga kutung lagi hojik kau bui oi nanti nakalani mungkin saya tak atau open dia amta yang madri aduh hojik yang kan nak kutung lagi nubidang pung teramat hoy aduh jadi kamna guna hojik kau dah kamna belepri Makata ba ako'y update atong teacher kay mayam yeng tabiu